इमागी चखुमना मयामबु खुरुमजरी फ्रेंड ngasidi aikoi mushroom gi ngareng kha ngawbagi video ni mushroom ngareng kha je yam hawi ko adom so amuktang ai gi niom se da try tawraga yengbiu khoi hauji ngareng kha ngawbasi start tawrasi aina mushroom lawjare ko mushroom je variety yamna lei ai gi mushroom gi variety si oyster ni masi adum hawi ko khoi gi charuyen gi type ta sina apikpa oi ko marong marong longi ado masi aina hauji phajana hana chamthoe ko amo adoga setok jare ko koi kupna adomna oining ba phibam da setok biro thangna kakpira basu yai ko ado masi phajana lumbu saba ising da minute ani ahum dang thum hapaga tingthok biro adoga phajana mahi je chumthok biro ai gi mushroom je aina chamthok jare mahi phajana sumdok jare ko aina hauji nga gi ngareng kha je lokthoga phajana chamthoga thamjare duga maroi mapang seme ko phadigom mara tilau le moro atekpa singa chanam asuba phadigom atei masala su changani hauji gas romda muksalasi aina hauji gas mathakta aina khangje thangachare aduga aina hapiba thauchi koi mustard oil ni ko adu masida tezbat hapchinjare aduga koi gi hangam maru ni aina hapjari base tilau jo hapjare adom na thangba maroi mapang adum thakpiu khoi sa maroi do usek maroi haiso hainei ko adu su dum thakpa yai ada ina ji moro atekpa so hapchinjare adu masi phajana hana khara munna ngau khiji ko maroi mapang se mullagadi eni khoina item ama thongma matamda hawba se hele ko aide dum hajabani aduga masida hing soidana hapiu ko ngareng kha ngawba matamda hing adum hapiu manam do kitang fajanba ngamna bai damakta mahauju hele aduga hing chaba si khoi chaba yamna tumhali sapoti da yam phai ko immunity system phagalali ado masing ngawraba matung aina minute ani muki chang makhum khumma thame ado yengbiu mayam sipibam je oire ba hojik se masida aina garam masala jira powder aduga moro asuba khara hapjare ko adomna chaba chaning bagi chang dui matung ina morok thakpiu do yengang powder je khara ga hapjare ko ado phajana masi mix thoksalaga ngawrasi ado koi masi ngawbase khara hena adum phajana munna ngawbiu ko ngareng kha je mundraga di koi dum chabada nungai roi ko aduna munna ngawbiu aina masi phajana munna ngawjare ko koi makhum amu khum dagi makhum amu nga hangtoga amu khum ado koi ngareng kha je koi nga gi mabuk se ko thau yamna thoi thau yamna thakpi gano masi ngawba matamda aina hauji mushroom da hapchinjare ado mushroom je hapa matung koi phajana mix toksalaga otlase ko masi ja color ju yam phajare manam jam nusire aidi ngareng kha ngawbase yamna pamjai ko adom su pambiram gani haina khanjai makhum je ngaktanga khumaga ngawgisi ado mushroom je koi chaba tumnaba mina yamna chabiganu ado mushroom chaba se yamna phai koi vitamin D amadi calcium chang yamna wangna yawi aduna koi saru sarang phagatpada mateng pangi aduga koi mushroom ngareng khas maina ngawbase mayam thajadaba tawbiganu ko khu haw amne amupo chahrabadine adum hanjin janing bajane adi yam hawe mase aduga haujikse makhumje ngatang khumaga mungawgi ko mahi sunga phaparoi ko mahi di dum masagi thoiba thausina adum yareba friend jo mushroom ga ngareng kha ngawbase ko amutang try toraga yengbiu yam hawbani namgadaba sangda thomje aina thaksinjare ado aigi ngareng kha ngawbasi hojik loisinjare adomna aigi channel asibu subscribe tawbiu video asibu kitang kanayena khanbiragadi like tawbiu share tawbiu comment su pibirao athangi video adomda yam first oina phangnabagi damakta bell icon du su nambirao notification su yam first oina langnabagi damakta adumna video sengbibagi damakta thagachari thank you